Manipur thokliba irang asigi investigation report thagalaknaba Commission of Inquiry the Center na chahi asigi November 10 faubagi matam pikre. Commission asigi Guwahati High Court ki hanagi Chief Justice Ajay Lambana luchingduna kumsa lisingani kunhumdoi ki June 3 da semkhibani. Panel asida retired IAS officer Himanshu Shekhar Das amasung retired IPS officer Aloka Prabhakar yauri. Commission asina Manipur da thokliba irang asi masigi haurakfam amade matau karamna sandorakliba haibana chingba sing asigi matangda thijinnaba khanghankhibani. Commission asigi report adu ahanba sitting pangthokhraba matung tha taruk faubagi manungda pisilaknaba khangalakibani. Adu moinamak anoba notification asigi matung inna chahi asigi November 10 faubagi manungda yariba makhai thuna report adu thagalaknaba khangalakli.